India gi atay state singda amasung malem gi atay mafam singda kalen thada kahena sabadagi aduga ningtham thada kahena ingbadagi mi sibigi thodok kaya thokpagi paw tarabasu Manipur dadi masigumbasi hojik phawba thoktri Manipur da hojik phawbagi oina khangba ngamdaba makai saba natraga khangba ngamdaba makai ingba haibadu amukta thengnadri adum oinamak kalen thagi matamda sabagi sang leptana hengalakpa aduga ningtham thagi matamdana ingbagi sang leptana hantarakpadi thengnari Kalen thada Celsius degree kunthra yauna amukta saraktabadu haujikti kunthra gi mathakta saba toina thengnare haukiba English ngani tarahumdoi gi June thada sabagi sang Celsius degree kunthra mari yauki Manipur gi itihas ta ahanba oina sahi aduda Celsius degree kunthra mari yauna sakhibani Saliba sahi asigi oina khwaidagi sakhiba numit si July tang 13 tani numit aduda Imphal da Celsius degree kunthra humdoi dasmik ahum yauna sakhi Kalen thagi matamda sabagi sang wangkhalakli ngai maraksida ningtham thagi matamdana ingbagi sang asum hantharagli mahusadi ingbasi mera thadagi horambani adubu haujikti ingbagi matam yamne tension badanatana khwaidagi ingba tha oirekpa December amasung January thasu mahusagum khangba ngamdaba makai ingba tha oitre ising ayingba paiba ngamdaba ising ayingbana sin tengba ngamdaba maiphu yaudravadi khangba ngamdaba matamdu haujikti oitre Mahusadi April dagi September phawbana kalen tha aduga October dagi March phawbana ningtham tha oina launarambani Haujikna kalen thagi matamsi sangdoraklaga ningtham thagi matamna tensilakpagum tawre December phawba ningtham tha oiraktre Mahusagi oinadi haujiksi yamna ingba yaraba matamni adubu ingdre Mahusa December thada ingbadagi ngakthoknaba arumba phi rolsing sizinakibadu haujikti sizinnadrabasu yare Haujik phawbada tumbada arumba phaijub suptaba yari maifu heater na singba sizinabagi mathau tadri haukiba English ngani 18 ki December amada sabagi sang Celsius degree kulumdoi dasmik taret oiraga ingbagi sangna Celsius degree 9 dasmik taret oikibadu saliba sahi asigi December amada na sabagi sang Celsius degree 9 dasmik ama oiraga ingbagi sangna Celsius degree 18 dasmik ahum oiki Mamangi sahidadi December amada sabagi sang khwaidagi wangbasi Celsius degree 15.3 oiraga khwaidagi ingbagi sangna Celsius degree 9.3 oikibani haukiba sahi mangada December thada Celsius degree 2.5 yauna ingba yauki English ngani 18 gi December 15 Christmas numita Celsius degree 2.5 yauna ingki English ngani kungi December da Celsius degree 3.1 sangde ingbana khwaidagi ingba oiki Aduga mamangi sahidana Celsius degree 3.2 gi sangde ingbana December thada khwaidagi ingba oiki December thada ingbagi sangsi haukiba sahi ahumda leptana hantharakpa thengnari English ngani 18 da Celsius degree 2.5 na khwaidagi ingba oikibadu English ngani kun amasung English ngani kun mathoidana mathang sina Celsius degree 3.1 amasung 3.2 oiki Haujik phawbada oiriba aying asage phibam asi yenglurga handaki December thadadi Celsius degree 8-9 gi sangde ingbana khwaidagi ingba oirabasu yari Manipur si hanadi ising nungsit amasung aying asage phibam yamna phaba state ama oirambani yamna su ingdaba duga yamna su sadaba leibada yamna nungaiba mafam ama oirambani kumgi nongjugi phibam su yamna pharambani haujikti phatre lawu singugi oina ikang amasung ikangumba phibam tattana mayoknare Kumsi su lobukta ising mathau tarakpa matamda nong likna suraga atai matamda phudit thana suthokibadagi lofam hectare lising kuntaruk satruk ahum dasmik nipan mangaromda phau irok lokna khidre pumnamak asi climate change na ohelakpani saba hengalagliba ningtham thagi matam tensil lagliba masung nongjugi sang kaitharagli basi climate change na tholakpa ngaktani Manipur da su ising nungsit amasung aying asage phibam khongjel yangna honglakpaga loinana hana aying balamdam ama oina lakpa ukrul da phawba leptana sagalakpa thengnari Asha balamdam da thabada hoba pambi sing ukrul district da su thabada hore haibigi wafam leiri hauki basahi kharagi mamangdagi Manipur da kokil gi khonjel ta basu phanglakli kokil haiba useg asi Asha ba matamda leiba hainaba usegni hauki basahi khara sida honglali ba ising nungsit amasung aying asage phibam asi yamna mipai ningai ni Sabagi sang leptana hengalakuna Manipur da su kahena sabadagi misi mina yaurok laba yari malemgi oina su lagliba English ngani kunthra da sabagi sang Celsius degree mari rom hengalaba yai haina panaba leibata natana sahi samagi manungda amuk khaktamak mayoknaba extreme hot temperature su lagliba English ngani kunthra dagidi greenhouse gas pollution maram oiduna malemgi mafam sada marbudrani thoida
chahi ani ani khudingi mayoknaragani haibagi wafam phongdoknabasu leiri matam amada aying asagi phibam yamna pharamba amasung leibada yamna nungairamba manipurda ngasi kalen thagi matamda sabagi sang hengalliba ningtham thagi matam tensilagliba si aikhoi miyoibana sinjabani tungi khandana umang wamang leptana koktokpadagi akoibagi phibam kaitharaktuna amasung sokthaраktuna ngasigi phibam asi oirakpani हौजिकसु उमंग वामंग योखटपगी महुत्ता मांगहन तांगनबदा खुचाव थारी उ थाबदा थवाई यावबगी महुत्ता याथटपदा ओइना थवाई यावरी उमंग लेप्तना कोकथोगली उमंगी सरुक मांगसिलकपगी सांग लेप्तना हेनगलकली मणिपुर की अपुनब पाक चौबा स्क्वायर किलोमीटर लिसिंग कुनिथोई सहम कुंतरेट की मनुंगदा स्क्वायर किलोमीटर लिसिंग तरा तरेट चामरी हुंबुद्रा मंगाना उमंगी सरुक ओइना लेरकपदु हौजिकती स्क्वायर किलोमीटर लिसिंग तरा तरुक चानिपा निफु तरेटा पिक्सिलकले हौखिबा इंग लिसिंग नि तरा माथोई फावबदा उमंगी सरुक स्क्वायर किलोमीटर चामा मरबुद्रा रोम मांखिबदु हौजिकती स्क्वायर किलोमीटर 719 रोम यौना मांखरे हौखिबा इंग लिसिंग नि तरा तरेटगी इंग लिसिंग नि तरा मापन की डिसेंबर फावबगी मनुंग खक्तदा स्क्वायर किलोमीटर चामरी मरबुद्रा मापन मांखि हाइबगी ऑफिशियल ओइबा रिपोर्ट लेरी उवा पाक्तकन याथलकपदगी महौसागी ओइबा इसिंग नुसित अमसुंग अयिंग असागी खल काइथरकपनी ओइरगलिबा फिबम असी गवर्नमेंट सोदुगा मियामनसु तराई तराइना लौब सुमलोय उमंग योखटपगी उमंग समगटपगी हेना कनब खोंजंग संगसिनबगी तंगाई फतब लेरी उमंग योखटपा समगटपगी महुत्ता मांगहनबदा खुचाव थादुना अदुम सटपगी महुत्ता क्लाइमेट चेंज की सैथेंग हंथानब होनबदा लौफम थोब थौदांग अदु लौब ओइना उमंग योखटपा अमसुंग उमंग समगटपगी खोंजंग हेना कंसिलहनब होनब सुमगनी